ꯉꯁꯤꯒꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯨꯛꯕꯥꯡ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯄꯥꯝꯃꯦ ꯑꯩꯅ ꯑꯁ ꯌꯥꯝ ꯄꯛꯇꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯧꯕꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯋꯥꯕ ꯃꯈꯜ ꯑꯃ ꯁꯤꯁꯨ ꯑꯋꯥꯕ ꯃꯈꯜ ꯅꯠꯇꯦ ꯋꯥꯔꯅꯤ ꯋꯥꯒꯨꯝꯁꯤ ꯀꯩꯗꯧꯔꯦ ꯉꯥꯡꯁꯤꯜꯂꯦ ꯇꯨ ꯃꯥꯏꯁꯦ ꯉꯧꯔꯦ ꯑꯩ ꯃꯥꯏꯁꯦ ꯑꯗꯨꯅꯦ ꯈꯤꯇꯪ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯜꯂꯦ ꯑꯩ ꯃꯥꯏ ꯇꯧꯕ 안녕하세요. ꯍꯥꯏꯔꯒ ꯇꯧꯔꯛꯀꯦ Hello everyone. ꯉꯁꯤꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯊꯔꯣꯏ ꯊꯣꯡꯕꯗꯨꯅꯦꯕꯀꯣ. ꯆꯥꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦ. ꯊꯔꯣꯏ ꯊꯣꯡꯕ ꯂꯩꯔꯦ. ꯑꯁ ꯌꯥꯝ ꯄꯛꯇꯤ ꯀꯩꯅꯣꯝ ꯇꯧꯔꯦ. ꯊꯔꯣꯏ ꯊꯣꯡꯕꯁꯤꯗ ꯂꯩ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ, ꯃꯤꯃꯤ ꯁꯤꯡꯖꯨ. ꯀꯃꯥꯏ ꯃꯤꯃꯤ ꯁꯤꯡꯖꯨ? ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯌꯣꯡꯆꯥꯛꯀ ꯃꯤꯃꯤꯒ ꯁꯤꯡꯖꯨ. ꯍꯣꯏ, ꯌꯣꯡꯆꯥꯛꯀ ꯃꯤꯃꯤꯒ ꯁꯤꯡꯖꯨ. ꯁꯤꯅ ꯀꯣꯠꯅꯕ, ꯁꯤꯅ ꯅꯣꯡꯃꯪꯈꯥ ꯀꯥꯡꯍꯧ. ꯌꯥꯔꯦ ꯅꯪꯅꯁꯨ ꯍꯥꯏꯔꯕꯅꯤꯅ. ꯑꯗꯒꯤꯁꯤꯅ ꯍꯣꯁꯇꯦꯜꯒꯤ ꯀꯥꯡꯍꯧ. ꯑꯗꯩ ꯃꯌꯥꯝ ꯀꯩꯅꯣ ꯍꯧꯔꯛꯑꯒꯦ, ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯁꯤꯗ ꯁꯤꯡꯖꯨ ꯃꯦꯟ ꯑꯣꯏꯅ ꯁꯤꯡꯖꯨꯁꯤꯅꯤꯀꯣ ꯆꯥꯗꯣꯏꯁꯦ ꯊꯔꯣꯏꯁꯤꯒ. ꯆꯥꯛꯇꯤ ꯑꯗꯨꯒ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯣꯡꯃꯪꯈꯥ ꯊꯣꯡꯕ ꯍꯥꯏꯗꯣꯏꯔꯥ ꯉꯧꯕ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯀꯥꯡꯒꯧꯗꯤ ꯉꯧꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯂꯨꯁꯨ ꯃꯨꯟꯗ꯭ꯔꯕ, ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯃꯨꯟꯗ꯭ꯔꯕ. ꯊꯥꯎ ꯌꯥꯝꯗꯕꯒꯤ. ꯑꯗꯨꯗꯨꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦꯕꯀꯣ. ꯏꯁꯤꯡ ꯑꯣꯏꯅ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯣꯏ ꯏꯟꯖꯥꯡ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯀꯥꯡꯒꯧꯗꯤ ꯀꯥꯡꯒꯧꯅꯤ ꯑꯗꯨꯝ ꯃꯍꯤꯗꯤ ꯑꯝꯇ ꯌꯥꯎꯍꯟꯗ꯭ꯔꯦ. ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯆꯥꯔꯁꯤꯁꯦ. ꯈꯤꯇꯪ ꯊꯥꯗꯣꯛꯀꯦ. ꯊꯥꯗꯣꯛ ꯁꯤꯡꯖꯨꯁꯨ. ꯍꯩꯕꯣꯛ. ꯅꯪ ꯆꯥꯕ꯭ꯔꯣ? ꯑꯩ ꯉꯁꯥꯏ ꯆꯥꯏꯅ ꯍꯥꯏꯗꯨꯕꯨ ꯌꯥꯝ ꯃꯥꯟꯗꯤꯌꯦ. ꯁꯤ ꯅꯠꯇꯦ ꯑꯂꯨ. ꯍꯣꯏ ꯊꯦꯡꯅꯔ ꯍꯥꯏꯔꯛꯑꯒꯦ. ꯁꯨꯃꯥꯏꯅ ꯇꯧꯁꯤꯀꯣ. ꯅꯪꯁꯨ ꯃꯍꯤꯒꯤꯗ ꯍꯥꯞꯄꯤꯔꯣ. ꯃꯍꯤꯒꯤꯗ ꯍꯥꯞꯄꯤꯔꯣ. ꯅꯪꯒꯤ ꯍꯥꯞꯇ꯭ꯔꯤꯕꯣ? ꯁꯤꯗ ꯂꯧꯔꯛꯇ꯭ꯔꯤ. ꯑꯣ ꯈꯥꯡꯂꯣ ꯀꯩꯔꯣ ꯍꯧꯔꯦ ꯃꯣꯏ ꯃꯈꯨꯠ ꯃꯌꯥꯝꯁꯦ. ꯍꯧꯔꯦ. ꯌꯥꯔꯦ. ꯌꯥꯝꯃꯟꯈ꯭ꯔꯦ. ꯌꯥꯔꯦ. ꯌꯥꯝ ꯍꯥꯞꯆꯤꯜꯂꯛꯀꯅꯨ ꯍꯩꯅꯗꯦ. ꯅꯪ ꯈꯨꯠꯇꯨ ꯅꯨꯡꯉꯥꯏꯇꯦ. ꯌꯥꯔꯦ. ꯍꯥꯎꯗꯣꯔꯦ. ꯉꯁꯤꯁꯨ ꯄ꯭ꯔꯦꯃꯤꯇꯥꯅ ꯊꯣꯡꯕꯅꯦ. ꯁꯤꯡꯖꯨꯒ ꯅꯣꯡꯃꯪꯈꯥ ꯊꯣꯡꯕ꯭ꯔꯥ ꯉꯧꯕ꯭ꯔꯥ ꯑꯁꯤꯁꯤꯅ ꯑꯩꯅ ꯇꯧꯕ. ꯑꯩ ꯃꯤꯡꯗꯣ ꯀꯨꯍꯣꯛꯄ ꯌꯥꯎꯋꯦ. ꯍꯥꯎꯋꯦ. ꯁꯤ ꯂꯩꯔꯦ ꯍꯩꯔꯤꯕꯣ. ꯈꯨꯍꯥꯎ ꯑꯃ ꯊꯔꯣꯏ ꯊꯣꯡꯕ. ꯊꯔꯣ ꯌꯥꯗ꯭ꯔꯦ. ꯑꯗꯨ ꯀꯩꯅꯣꯝꯃ ꯊꯝꯁꯤꯔꯥ ꯍꯥꯞꯅꯕ. ꯄꯨꯈꯝ ꯃꯆꯦꯗ ꯊꯝꯃꯣ. ꯍꯥꯎꯋꯦ. ꯃꯌꯥꯝ ꯆꯥꯊꯔꯛꯀꯦꯀꯣ ꯉꯁꯤꯗꯤ. ꯁꯤꯡꯖꯨꯁꯤꯅ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤꯁꯦ. ꯃꯆꯥ ꯌꯥꯎꯋꯦ. ꯃꯥꯏ ꯀꯣꯠꯀꯦ ꯅꯪ ꯁꯤꯡꯖꯨꯒ. ꯈꯨꯍꯥꯎꯗꯣ. ꯌꯥꯝ ꯍꯥꯎꯋꯦꯀꯣ. ꯁꯥꯏ. ꯑꯗꯨꯏ ꯃꯈꯨꯝ ꯋꯥꯏꯠꯇ ꯄꯤꯔꯛꯑꯣ. ꯔꯦꯗꯤꯌꯁꯁꯦ ꯍꯥꯞꯄꯣ. ꯃꯈꯥ ꯊꯝ. ꯍꯥꯎꯋꯦ. ꯁꯤꯡꯖꯨ ꯈꯨꯍꯥꯎ ꯑꯃ. ꯑꯃ ꯍꯥꯞꯄꯅꯤ ꯆꯥꯗꯣꯏ. Belum bisa lama.
มันสำหรับการตาเลยจะพุดแล้วมันได้ก้าวเลยค่ะแบบจำพุดเจ๊จีนีจุเลยลำจุเลยจีนียาวจ้ะไอ้ที่ให้หนาเลยจ้าแบบที่เงี้ยกูเนี่ยนางบอกข้าที่ข้าลำต้องมาเลยงานอะไรที่ข้าเลยถึงจะหลอกค่ะข้าดีกว่าข้าจะ ห้าวเลยค่ะ ข้าจริงๆก็จะทำมังคันเนี่ย ควายกับข้าวหรือข้าวอะไรน้าวถ้าเราจะเป็นชาเด็กไทย ก็เดี๋ยว ถ้าเราจะกันนู่นเอวอะ นู่นมองชาเดินยามฮัปปี้เดินเลยน่ะมองชานะฮาว ทาโร่ที่หมวกช้าค่ะกันนะคนตัวนี้สิไปปุ๊บ ก็ยังไม่ต้องทำมันมีแซ่ ไป ชาอะไรไปทั้งหมดเลย Singju Yam Lolle Tharoi sẽ cần tôi mà hi đi thâm nhầm mà cái quả mà nung đấy ạ thùng kia đang răng đẹp ได้ให้เป็ดแล้วดูทุ่งท่าโตเลย จริงมันจะสัตว์ทุกอย่างได้หรอ มันยังไงจุ๊บป้องดูว่ามันจะบอก Hawe Sisu chao da hawi da ใครก็จะ Singju Yam Lolleก่อน ทุกที่ด้วยปะ ทับดีเลยจ้ะ ให้เดาดูไม่เลยไอ้เจ้า มันดูแบบนั้นจุ๊บป้องนึ่งจ้ะ ทุกอย่างเดี๋ยวมีทุกอย่างก็ทิ้งยี่ตัวเอง mà hi đang hạp đi à đấy rồi cái gì mà hi nét rồi mà bằng gọi พอเลื่อนได้มันอย่างจุ๊บป้องมันกันนะ ยาย ได้ไหม มาให้ยาวเป็น ta cái đấy đi chụp đóเอาทุ่งท่าเธอเลยหมดค่ะเอามือ chân ไป chà đấy ý sinh ta được hiện class cao rồi quả นี่จะตัวยาวเลย brush tàu để bị đa kamai sẽ cái nhẹ อยู่ชิงดาดูที่เจ้าละ chắc cái thu này giá trong này ta ngâm đẹp ạ ก็มาขันกันจะยุ่งยากเลยไอ้จานที่จะไปต้มจะก็อะไรกันจะเสียเลยแล้วก็มุกบางตัวได้ใช่กี่ต้ม
Hai rồi. Khoang nhảy cơ mà. Không ngon được rồi. Đây. Này. Chụp về đấy ạ. Thân đi cái tạt tạt nàng dai nè vậy. 엄마 그이만 하나 마하오래 어디 맡으면 하는데 하루에 나 마하오래 까이나 맡으면 하네 Singju. 나 맡으면 Nongmangkha nó thùm mẹ nè cả nơi nè. 시도 좀 나와 이게 너 Nó ta bạn. Wow hay được bố bạn. Nongmangkha gì kha bà bột này nè. Đã thùm mẹ hái là đi. 폭탄 깔래 거 얌나. Này, cái gì mình cũng trai ăn được cái nào. 가만히 동생 한번 넣어주고 Bây giờ trong lớp sẽ được. Thế luôn. 또 한번 보고 탱나야지 Hắn đang ở bốc chưa có đây nữa, nhưng mà khai ai nên mà thằng bốc thì làm cái gái ấy. Mà thằng mà bột thì là đâu băm nhau đây. Mà thằng mà bột thì ai gì? Đã rồi. Mà xí chẳng qua về đẹp đâu đây được. Qua ngon nhanh đẹp. Mà nó quăng lên trời đi phải đi qua giảm quăng lên gì nè. Singju là mà hao đấy. Ăn sợ lên rồi. Kaya sandali, tapos mahapon sa awa. Sao ăn tắt vào thì cái máy thằng này bên nào? 함께 난다라니 또 Cái như mình nghe gì vậy? Thân 그럼 난 매일 아마 그냥 좀 하지 Thôi. Thế mà. Ấy thì thấy cái cây người mình nói chung là chúng hàng gì đáng cái gì nhỉ? 회견다니 딱 사면 짜래 Chúc bộ. 쭈뿔 Thùm lá. Mua đã mua rồi. Thum để mình. Inang mà hi đi năm đây bà. Mà nung đồ. Bây giờ đây. Anh Nongmangkha Ngwba đi không? Hay người thầm á. Hay người sáng đi ngang cái này nha. 짜라가 Thum nhạc bí cái hát bên này nhỉ? Bữa xem người làm lúc đâu. Đâu đó. Mình làm này. Dạ bạn. Chút chút. Mà khuẩn mềm xem. Chân xài ạ.
ꯉꯁꯤꯁꯦ ꯃꯝꯕꯩ ꯇꯥꯏꯞ ꯇꯧꯗ꯭ꯔꯦ ꯌꯥꯝꯅ ꯅꯍꯥꯟꯒꯤꯗ ꯉꯥꯟꯕꯤꯔꯦ ꯃꯝꯃꯤꯀꯣ ꯉꯁꯤꯁꯦ ꯅꯪ ꯉꯁꯥꯏ ꯆꯥꯛ ꯈꯤꯇꯪꯗ ꯍꯥꯞꯁꯦ ꯍꯥꯏꯕꯗꯣ ꯍꯥꯞꯄꯝꯃꯁꯨ ꯀꯥꯏꯗꯦꯁꯦ ꯆꯥꯕ ꯂꯣꯏꯔꯦ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯄ꯭ꯂꯦꯠꯇ ꯑꯣꯏꯅ ꯂꯦꯝꯃꯦꯀꯣ ꯃꯥꯏ ꯄ꯭ꯂꯦꯠꯁꯦ ꯂꯦꯝꯗ꯭ꯔꯦ ꯅꯍꯥꯟꯗꯨꯗꯩ ꯃꯥ ꯂꯦꯝꯃꯟ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯞꯄꯤꯗꯕ ꯑꯩꯅ ꯁꯤꯠ ꯅꯥꯜꯍꯜꯂꯒꯦ ꯀꯃꯥꯏꯅ ꯌꯥꯝ ꯍꯥꯞꯇꯕ ꯐꯅꯌꯥꯝꯅ ꯍꯥꯞꯄꯤꯅꯦ ꯑꯩ ꯄꯨꯈꯝꯒꯤ ꯀꯩꯅꯣ ꯍꯧꯔꯛꯑꯦ ꯅꯠꯇꯦ ꯑꯩꯅꯅꯦ ꯍꯥꯞꯈ꯭ꯔꯤꯗꯣ ꯆꯥꯛꯇꯣ ꯍꯣꯏ ꯅꯪ ꯍꯥꯞꯄꯗꯣ ꯅꯣꯏ ꯆꯥꯛꯇꯨꯁꯦ ꯍꯥꯞꯆꯤꯟꯈꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯁꯤꯗꯤ ꯄꯨꯂꯞꯅꯦ ꯇꯦꯡꯀꯣꯠ ꯁꯤ ꯇꯦꯡꯀꯣꯠꯁꯤ ꯃꯥꯅꯦ, ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝ ꯍꯥꯞꯄꯦ ꯍꯥꯞꯇꯤꯌꯦ ꯅꯪ ꯍꯧꯕ꯭ꯔꯥ ꯀꯩꯅꯣ ꯄꯤꯛ ꯊꯟꯅꯅꯦ ꯌꯥꯎꯔꯤꯗꯣ ꯍꯥꯏꯕ ꯄꯤꯛ ꯊꯜꯂꯁꯨ ꯅꯪꯒꯤꯗꯣ ꯈꯤꯇꯪ ꯍꯣꯏ ꯌꯥꯔꯦ ꯉꯝꯃꯦ ꯑꯩꯅ ꯑꯣ ꯁꯣꯏꯔꯦ ꯑꯩꯒꯤꯁꯤꯗꯒꯤ ꯅꯪꯒꯤꯗꯣ ꯍꯥꯞꯄ ꯈꯪꯉꯕ ꯅꯪꯒꯤꯁꯦ ꯍꯥꯞꯄꯗꯣ ꯑꯩꯅꯁꯨ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯗꯨ ꯆꯝꯐꯨꯠꯇꯣ ꯑꯩꯒꯤ ꯁꯤꯗꯒꯤ ꯍꯥꯞꯄꯦ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯍꯥꯞꯄꯦꯅ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯕ ꯍꯥꯏꯒꯗꯕ ꯉꯥꯏ ꯀꯝꯇ ꯆꯥꯛ ꯆꯥꯗꯣ ꯆꯥꯔꯁꯤꯗꯤ ꯑꯩ ꯅꯪ ꯊꯦꯡꯒꯗꯧ ꯃꯥꯟꯗ꯭ꯔꯒ ꯑꯩ ꯁꯤꯔꯦ ꯑꯩ ꯉꯁꯥꯏꯒꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯅꯤꯡꯉꯝꯗꯕꯅꯦ ꯍꯥꯏꯕ ꯋꯥꯕꯒꯤ ꯏꯁꯥꯗꯣ ꯂꯣꯏꯁꯜꯂꯁꯤ ꯌꯥꯔꯕ ꯌꯥꯔꯕ ꯌꯥꯔꯦ ꯅꯣꯛꯅꯤꯡꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯅꯣꯡꯅꯤꯡꯉꯥꯅꯣ ꯑꯝꯇ ꯂꯣꯏꯁꯟꯂꯣ ꯂꯣꯏꯁꯟꯗꯧꯁꯨ ꯋꯥꯠꯂꯤꯀꯣ ꯕꯥꯔꯤꯝꯇ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯨꯛꯕꯥꯡ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯔꯒ ꯑꯗꯨꯝ ꯑꯃꯨꯛꯀ ꯂꯥꯛꯀꯦ ꯌꯥꯔꯕꯣ ꯅꯕꯥꯅꯤ ꯀꯩꯝ ꯍꯥꯏꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ Bye ꯕꯥꯏ ꯕꯥꯏ Yes, nigga.